Mapan lamdage Imphal Dimapur lambi paringda DI Tata amada haptuna purukpa Lupa Lakh kun Henbage mithamana Forest Department ki kanguna sabsaba maram amata Taktana Fajinkhre. Thong adabu Fajinkhre mithamana mapusina pendaba phongdorokpa golonina Fajinbagi maram khangan binaba mari lenaba singda Taksinkhre. Adumoinamak mari lenaba lengaki official singnasu sabsaba maram piba ngamkhidre. Thongdok asigi matangda TOMTV na phangba pawgi matungina West Bengal dagi DI Tata registration number NL07 AA 1931 da haptuna purakpa mithamana sing ngarang ayuk pung taruk rom taba matamda Saparmena dagi Forest Department ki kangbuni haina saktak sabasingna farga Manipuri da laiba DFO gi officer puraktuna ngasi fawba thamlakibani haire mithamana sing adubu puduna lakpa DI Tata adugi driver na phongdorpagi matungina de magna thauduna lakiba gari adu ngarang Saparmena dagi Forest Department gi kangmuna gari khamagloina gari gi som munduna pukhi Tungda gari adu mahangna masana thauruga department ki kangbu galonena Manipuri da laktuna ngarang dagi ngasi fawbu lerakhe maku faduna purakiba department ki kangbuna sana thanaba amata pibibe leite kang marakta hingsu lekhe hairi mithamana sing adugi mapu oiriva kanglai vetel live ki proprietor Maram toman phongdorokpagi matungina de mithamana sing adu Fajinkhre haiba tabadagi mari lenaba singda Fajinbagi maram hangbada matik sana pakum pibide Port Fabgi mari lenaba se sang sing ngasi numidang pumanga henba fawbuda pidru haiba yauna wafong kaya phongdokhe unknown person kra unauthorized person kra thadu oga volunteer ka thadu oga adum bunda yomi ta da gari Fajinbi har lambi de far pora forest department thangel lambi aduga apone season me mofio high forest da adu pide adai ta sengna forest tagi tipi ka aga adagi revenue ka na ba system amada sapio haibu kaigumba kana ngasi bok kana amtana adagi document natraga kogi tipi ka kogi system to bide high court ki ruling da hojik leriba post forest padangate horticulture padangate 2017 da high court ki ruling amalai division bench da loge aduna hojik kokta government ki side tagi su kari habitare sigi matanga chapchana forest na si akoi forest product ni horticulture na te habi thopi de do phaba ding halekana forest dum phaba le municipal te masi no mone ni manu dum pat po ni akoi de smaina masi gatang ahamba smaina si gari na ha phaba na te adum ayam matam da forest na phar le re masi ki sabsaba ni onje habi de akoi gyan ta te kai hagadum hiramasi matang da department ki makok thongbaga unaduna Wari watai sanaba matamda sabsaba wafam phongdo haiba yakide adumoinamak Manipur forest rule gi matungina mithamana sing adu purakpagi mari lenaba se sang sing yaungdabagi Fajinba oiramgani haiba wafam di thamlakhe